आकाशवाणी इम्फाल मोइरांथेम इबाइबिना पाउ पाजरी अहानबदा मरुइबा पाउ रिमोट वोटिंग मशीन की मतंगदा खननबा भारत के इलेक्शन कमीशन ngasi न्यू दिल्ली दा राजनीति दल पुनमकी मिफम कौरी नमिनिनी चथगदबा बीजेपी नेशनल एजुकेटिव की मिफम ngasi दगी न्यू दिल्ली दा हौरगनी ngasi दगी पुणे दा हौगदौरिबा G20 इंफ्रास्ट्रक्चर वर्किंग ग्रुप की अहानबा मिफम दा लेबा कुंथ्रा हेनबदगी मिहुत कांगबो पुतरुकना सरुक यागदौरी अमसुंग गृह मंत्री अमित शाह ना गुजरात दा पांथोकदौरिबा लिसिंग अनि कुंथ्रा तरुकी ओलंपिक्स की मांगजौनना सेम सारिबसिंग यंगसिनख्रे रिमोट वोटिंग मशीन की मतंगदा खननबा भारत के इलेक्शन कमीशन ngasi न्यू दिल्ली दा राजनीति दल पुनमकी मिफम कौरी रिमोट वोटिंग मशीन की मशीन सिजनबा उटकदौरिबा अमसुंग मसिगी मरमदा खननैनगदौरिबा असिगिदमक नेशनल पार्टी पुनमकी प्रेसिडेंट सिंह चेयरपर्सन सिंह अमसुंग जनरल सेक्रेटरी सिंह कमीशन कौरी मिफम अदुदा टेक्निकल एक्सपर्ट कमिटी की मेंबर सिंहचु सरुक यागनी हौजिक सिजनरीबा EVM सिंह दे यावरिबा सिक्योरिटी की मसाक पुनमक यावगदबा मल्टी कंस्टिट्युएंसी इलेक्ट्रॉनिक वोटिंग मशीन मखल अमा सिजननबा इलेक्शन कमीशन लेबाक असिगी माइग्रेंट सिंह दमक रिमोट वोटिंग की थौरांग हौदोकनबा प्रस्ताव तौरी EVM की सेमदोकलबा मखल असि मनुंग हजिनना लेबा पोलिंग बूथ अमदगी कंस्टिट्युएंसी 62 फावगी ओइना सिजनबा यागनी बीजेपी नेशनल एजुकेटिव की मिफम असिदगी न्यू दिल्ली दा हौरगनी नमिनिनी चथगदबा मिफम असिदा प्रधानमंत्री नरेंद्र मोदी बीजेपी नेशनल प्रेसिडेंट JP नड्डा गृह मंत्री अमित शाह यावना केंद्र की मंत्री सिंह बीजेपी ना पानपा राज्य सिंह की मुख्यमंत्री सिंह अमसुंग दल की मकोक थोंबा लुचिंगबसिंग यावगनी प्रधानमंत्री नरेंद्र मोदी ना हयेंग मिफम लोइबगी सेशन दा वांगांगनी पाउमिसिंग दा वांगांगबदा दल की जनरल सेक्रेटरी विनोद तावरेना हाई गुड गवर्नेंस फर्स्ट इंक्लूसिव एंड एम्पावर इंडिया विश्व गुरु भारत यावना तोंगान थीम तरुकता अचौबा एग्जिबिशन अमा मिफम असि पांथोकदौरिबा MDMC कन्वेंशन सेंटर दा सिल्ली मिफम असि मांगोइनना ngasi अयु बीजेपी की नेशनल ऑफिस बियरर सिंगी मिफम अमा पांथोकतुना नेशनल एजुकेटिव ना खनगदा वाफम सिंग अरोइबा ओइना याथोखरे नेशनल एजुकेटिव मिफम की अहोबा नुमिता बीजेपी ना पटेल चौकदगी पार्लियामेंट स्टेट फावबा ngasi नुमित युंगबा मतुंगदा रोड शो अमा पांथोकनी मदुदा प्रधानमंत्री नरेंद्र मोदी सरुक यागनी कासबानी की पाउमिन हाई मिफम अदुना श्रीनादाना दल की प्रेसिडेंट ओइबगी मतम सांगदोंनबा वारेप लौरबा याई मणिपुर ngasi नेशनल स्टार्टअप डे सेलिब्रेशन पांथोकली राज्य की प्लानिंग विभाग ने सिंधुना होटल इम्फाल की संगाई हॉल पांथोकलीबा थौरम असिदा हक्सेल मंत्री डॉक्टर सापम रंजन सिंह अमसुंग शिक्षा मंत्री थौनावजम बसंत कुमार सिंह सरुक यारी थौरम की सरुक अमा ओइना सर्टिफिकेट अमसुंग चेक यंथोकनी मरक असिदा नेशनल स्टार्टअप अवार्ड इसिंग अनि कुनितोय ngasi न्यू दिल्ली दा लाउथोकलगनी केंद्र के कॉमर्स अमसुंग इंडस्ट्रीज मंत्री पीयूष गोयलना थौरंगा मरी लेनना मेंटरशिप एडवाइजरी असिस्टेंट रिसाइलेंस अमसुंग ग्रोथ प्लेटफॉर्म हौदोकनी मणिपुर दा हौजिक कोविड की एक्टिव केस अमत लेत्रे राज्य सिदा कोविड नमरम ओइदना मियोय लाख अमा लिसिंग कुंथ्रा मापन चांपन कुनमरी पॉजिटिव ओइबगी मनुंगदा लाख अमा लिसिंग कुंथ्रा तरे साटेट हुंबुद्रा मंगा नाबा फखरे नाबा फबगी चांग चादा मखुदानी पांदस्मिक मरी तरुकनी लाइसेट असिदगी मियोय लिसिंग अनि चामनि फुमापन लेखिद्रे लेबाक सिनबा थुंबदा चथरिबा कोविड वैक्सीन कापगी थबगी सरुक अमा ओइना मणिपुरदसु हौजिक फावबदा पुन्ना वैक्सीन डोज लाख 53 लिसिंग 63 काखरे मसिगी मनुंगदा अहानबा डोजदा लाख 13 हेना अमसुंग अनिसुबा डोजदा लाख 19 हेना काखरे प्रिकॉशन डोजदा लाख 2 हेना काखरे परीक्षा पे चर्चा की तरुक सुबह एडिशन थासी कुंतरेता दिल्ली की तलकातोरा इंडोर स्टेडियम दा पांथोकनी थौरम असिदा प्रधानमंत्री नरेंद्र मोदी ना महिरोई सिंह ओजा सिंह अमसुंग ममा मपा सिंह उनदना वारी सानगनी महिरोई सिंह ना अकी अखंग यावदना निंथिना परीक्षा थाबा ngamnabagidamag महिरोई सिंह पुंग थौगतबा ओइना परीक्षा पे चर्चा की थौरम असि पांथोकपनी ताबिरिबा पावसी आकाशवाणी इम्फालदगिनी G20 इंफ्रास्ट्रक्चर वर्किंग ग्रुप IWG की अहानबा मिफम असिदगी पुनेदा हौरगनी नमिनिनी की मिफम असिदा मपुंग ओइना खनगदा वाफमदी फाइनेंसिंग सिटीज ऑफ टुमारो इंक्लूसिव रेजिलिएंट एंड सस्टेनेबल हाइबसिना ओइरी
ꯃꯤꯐꯝ ꯑꯁꯤꯗ IWGꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ, ꯒꯦꯁ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯃꯁꯨꯡ ꯚꯥꯔꯠꯅ 2022ꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯦꯖꯦꯟꯗꯥ ꯈꯟꯅꯅꯕ ꯕꯥꯔꯇꯟ ꯇꯧꯔꯤꯕ ꯃꯥꯂꯦꯝꯒꯤ ꯂꯨꯞꯁꯤꯡ ꯌꯥꯎꯒꯅꯤ꯫ ꯑꯦꯖꯦꯟꯗꯥ ꯑꯁꯤ ꯚꯥꯔꯠꯅ G20ꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯁꯦꯝꯕꯅꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ 30 ꯍꯦꯟꯕꯗꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ 63ꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯁꯦꯜ-ꯊꯨꯝ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛ ꯑꯦꯐꯤꯌꯔꯁꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯁꯤꯟꯕꯅꯤ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜꯅ ꯀꯣ-ꯆꯤꯌꯔ ꯑꯣꯏꯒꯅꯤ꯫ ꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯟ ꯍꯥꯏ G20 ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠꯒꯤ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯕꯨ ꯑꯦꯁꯦꯠ ꯀ꯭ꯂꯥꯁ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄ, ꯀ꯭ꯋꯥꯂꯤꯇꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ, ꯑꯃꯁꯨꯡ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠꯒꯤ ꯁꯦꯜ ꯂꯥꯛꯐꯝ ꯂꯝꯕꯤ ꯌꯥꯠꯅꯕ ꯏꯅꯣꯚꯦꯇꯤꯕ ꯑꯣꯏꯕ ꯄꯥꯝꯕꯩꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯌꯥꯎꯔꯤ꯫ G20 ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄꯨꯅꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃꯁꯨꯡ ꯄꯨꯅꯦ ꯁꯍꯔꯒꯤ ꯑꯇꯩ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯅ ꯖꯅꯚꯥꯒꯤꯗꯥꯔꯤꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ G20ꯒꯤ ꯃꯔꯝꯗ ꯂꯦꯛꯆꯔ ꯄꯤꯕ, ꯁꯍꯔꯁꯤꯡꯕꯨ ꯇꯨꯡꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕꯒꯤ ꯁꯦꯃꯤꯅꯥꯔ, ꯑꯃꯁꯨꯡ ꯁꯍꯔ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯁꯦꯃꯤꯅꯥꯔ, G20ꯒꯤ ꯁꯥꯏꯀ꯭ꯂꯣꯊꯣꯟ ꯑꯃ, ꯅꯦꯁꯅꯦꯜ ꯌꯨꯠ ꯗꯦꯗ ꯃꯣꯇꯣꯔ ꯕꯥꯏꯛ ꯔꯦꯂꯤ ꯄꯥꯡꯊꯣꯛꯄ, ꯂꯨ-ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯃꯁꯨꯡ ꯃꯍꯩ ꯇꯝꯐꯝꯁꯤꯡꯗ G20ꯒꯤ ꯃꯑꯣꯡꯗ ꯈꯟꯅ-ꯅꯩꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯅ G20 ꯃꯤꯐꯝꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯈꯟꯅ-ꯅꯩꯅꯕꯁꯤꯡꯗ ꯃꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯒꯨꯖꯔꯥꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2023ꯒꯤ ꯑꯣꯂꯤꯝꯄꯤꯛꯁꯀꯤ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯃꯦꯗꯥꯕꯥꯗꯇ ꯄꯥꯡꯊꯣꯛꯄ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃꯗ ꯁ꯭ꯔꯤ ꯁꯥꯍꯅ ꯁꯚꯥꯄꯇꯤ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯔꯥꯖ꯭ꯌꯗꯨꯗ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯊꯧꯔꯥꯡ ꯁꯦꯝꯗꯨꯅ ꯃꯥꯂꯦꯝ ꯊꯥꯛꯀꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯚꯨꯄꯦꯟꯗ꯭ꯔ ꯄꯇꯦꯜ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯃꯟꯇ꯭ꯔꯤ ꯍꯔꯁ ꯁꯪꯚꯤ ꯌꯥꯎꯈꯤ꯫ 2023ꯇ ꯒꯦꯝꯁ ꯑꯁꯤꯒꯤ ꯊꯧꯕꯨ ꯑꯣꯏꯅꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯁ꯭ꯇꯦꯗꯤꯌꯝ ꯃꯅꯥꯛꯇ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜ ꯁ꯭ꯄꯣꯔꯠꯁ ꯏꯟꯀ꯭ꯂꯦꯚꯇ ꯃꯥꯂꯦꯝ ꯊꯥꯛꯀꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯅꯕꯁꯨ ꯁ꯭ꯔꯤ ꯁꯥꯍꯅ ꯈꯪꯍꯟꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯔꯤꯚꯔ ꯀ꯭ꯔꯨꯖ MV ꯒꯪꯒꯥ ꯕꯤꯂꯥꯁ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯄꯠꯅꯥꯗ ꯊꯨꯡꯂꯒꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯐꯥꯎꯔꯒ ꯗꯤꯕ꯭ꯔꯨꯒꯔ ꯐꯥꯎꯕ ꯂꯥꯛꯀꯗꯕ ꯀ꯭ꯔꯨꯖ ꯑꯁꯤ ꯍꯧꯖꯤꯛ ꯕꯤꯍꯥꯔꯗ ꯂꯩꯔꯤ꯫ ꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯟ ꯍꯥꯏ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯇꯨꯔꯤꯁ 32 ꯀ꯭ꯔꯨꯖ ꯑꯁꯤꯗ ꯕꯥꯔꯥꯅꯥꯁꯤꯗꯒꯤ ꯗꯤꯕ꯭ꯔꯨꯒꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯣꯡꯂꯛꯂꯤ꯫ ꯄꯠꯅꯥꯗ ꯊꯨꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯨꯔꯤꯁꯁꯤꯡ ꯑꯁꯤꯅ ꯁꯔꯟ ꯖꯤꯂꯥꯒꯤ ꯆꯤꯔꯥꯟ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯠ ꯌꯦꯡꯒꯅꯤ꯫ ꯃꯁꯤ ꯅꯤꯑꯣꯂꯤꯊꯤꯛ ꯑꯦꯖꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯁꯥꯏꯠꯅꯤ꯫ ꯋꯥꯔꯜꯗ ꯏꯀꯣꯅꯣꯃꯤꯛ ꯐꯣꯔꯝ WEFꯀꯤ 53 ꯁꯨꯕ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯁ꯭ꯋꯤꯠꯖꯔꯂꯦꯟꯗꯒꯤ ꯗꯥꯚꯣꯁꯇ ꯍꯧꯔꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯖꯅꯋꯥꯔꯤ 10 ꯐꯥꯎꯕ ꯆꯠꯊꯒꯅꯤ꯫ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯁꯤꯒꯤ ꯊꯤꯝꯗꯤ "ꯀꯣꯑꯣꯄꯔꯦꯁꯟ ꯏꯟ ꯑꯦ ꯐ꯭ꯔꯦꯒꯃꯦꯟꯇꯦꯗ ꯋꯥꯔꯜꯗ" ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯑꯈꯪ-ꯑꯍꯩꯁꯤꯡ, ꯑꯦꯀꯥꯗꯦꯃꯤꯛꯁꯤꯡ, ꯏꯟꯚꯦꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯔꯥꯖꯅꯤꯇꯤ ꯑꯃꯗꯤ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯈꯟꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯊꯣꯛ, ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯒꯨꯟ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯗꯤ ꯃꯁꯤ ꯀꯣꯛꯍꯟꯅꯕ ꯄꯥꯝꯕꯩꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯎꯔꯤ꯫ ꯃꯦꯘꯥꯂꯌꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯀꯣꯟꯔꯥꯗ ꯀꯦ ꯁꯪꯃꯥꯅ ꯔꯥꯖ꯭ꯌ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯦꯞꯇꯦꯟ ꯋꯤꯂꯤꯌꯝ ꯁꯪꯃꯥ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯅꯧꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯀꯦꯝꯄꯁ ꯁꯪꯒꯥꯈ꯭ꯔꯦ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁ ꯁꯥꯎꯊ ꯋꯦꯁ ꯒꯥꯔꯣ ꯖꯤꯂꯥꯒꯤ ꯕꯥꯂꯥꯂꯒ꯭ꯔꯤ ꯈꯨꯡꯒꯪꯗ ꯁꯦꯝꯒꯠꯄꯅꯤ꯫ ꯃꯦꯘꯥꯂꯌꯅ ꯃꯄꯨꯡ ꯐꯥꯕ ꯔꯥꯖ꯭ꯌ ꯑꯣꯏꯔꯛꯄꯒꯤ 50ꯁꯨꯕ ꯀꯨꯝꯑꯣꯟꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯔꯤꯃꯣꯠ ꯚꯣꯇꯤꯡ ꯃꯦꯆꯤꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯚꯥꯔꯠꯀꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯔꯥꯖꯅꯤꯇꯤ ꯗꯜ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯀꯧꯔꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ BJP ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯇꯤꯚꯀꯤ ꯃꯤꯐꯝ ꯉꯁꯤꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯧꯔꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯄꯨꯅꯦꯗ ꯍꯧꯒꯗꯧꯔꯤꯕ G20 ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯍꯥꯟꯕ ꯃꯤꯐꯝꯗ ꯂꯩꯕꯥꯛ 30 ꯍꯦꯟꯕꯗꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ 63ꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯑꯃꯁꯨꯡ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯒꯨꯖꯔꯥꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2023ꯒꯤ ꯑꯣꯂꯤꯝꯄꯤꯛꯁꯀꯤ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫